Ngasi di maya makoy gihinggonda kay pali ay puna maging halake hauji ay angan ge akoy papa mai den hek tay tawriya ba do hauji ay halake apau bini si hauji maya makoy gi mai den hek ke kamba se kya ra rahona Ate ama kakahiyaw na. Do sasa na ama chanu pa da pilo. Ai ga so bom hai. Kamba hek ji ya. Se ju jani na. Ade se jeng lo kan cha. Ane hin lir ba jong. Se akhoi gi mai den bagan ni. Siga su pale. Sondu su macha pali. Sondu su pale. Akhoi papa na tha bani mayam. Siga su pale. Sondu su pale ho bani ne. Thích đồ khởi này chăm chăm này anh ấy khởi khẽ ada khởi bubok xem là cây mình cầu cái khăn đế xem là apik pa siga sulai đấy ya lôi muốn lấy là mấy tàu đi xe si pumnya bo Pum de. Mulla. Ito sulairi si ay loyeng halake si sulairi se singji di mundri wali se sulairi Sony singji na khara pi mayam do Bahuli. Ajadara mayam. sonda yang halake acho ba lai sonda chiga sulairi cho ba ma ada soma ka leiri sena pi khara mayam mun leirame is tinganga thindore sikana duwa choba sina phamna leire mayam is tingang pan bini se leire Sena thabi pambi khoi papa ni kangjale fast di miyam fajarami to loiraga siga su pali khamen simbi siga su miyam pale siga na tilau tharami ni miyam phuktat khare akhoi bobong na pan thaba se mayam kai maming kauge khangde khoi di khamen macha ya khangnei to khoi de di mayam pale chaning ba mi le raga di ai khangba mi sing do khoi jum da lao Hamena khabi ko siga su pan mayam wange ai lak ko matam da tharam mi nya ba se kha wang ta la phoi ga hai ga thai bong ji ga thai bong chena mayang ba Hai jao na ngalo dai. Heodo. Ai lấy bằng sai hết. Dung na pu na bay.
ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯍꯨꯔꯥꯟꯕꯤ ꯆꯪꯉꯦ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯕꯨꯁꯨ ꯍꯦꯛꯇꯣꯏꯅꯤ ꯑꯗꯩ ꯍꯩꯒ꯭ꯔꯨꯁꯤꯁꯨ ꯍꯦꯛꯇꯣꯏꯅꯤ ꯂꯣꯏ ꯄꯨꯔ ꯆꯠꯇꯣꯏꯅꯤ ꯌꯨꯝꯗ ꯁꯤꯁꯨ ꯑꯩꯈꯣꯏ ꯕꯣꯕꯣꯛꯅ ꯊꯥꯕꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯕꯣꯕꯣꯛ ꯅꯪꯒꯤꯁꯦ ꯄꯥꯜꯂꯤꯌꯦ ꯕꯣꯕꯣꯛ ꯄꯥꯜꯂꯤꯅꯦ ꯀꯥꯏ ꯆꯪꯈꯔꯦ ꯁꯤꯒ ꯃꯣꯔꯣꯛ ꯏꯁꯤꯡ ꯂꯩꯌꯦꯕ ꯁꯤꯁꯨ ꯕꯣꯕꯣꯛꯅ ꯊꯥꯔꯤꯅꯤ ꯑꯁꯤꯁꯨ ꯕꯣꯕꯣꯛꯅ ꯁꯤꯅ ꯖꯦꯅꯝ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯩꯈꯣꯏ ꯕꯣꯕꯣꯛꯅ ꯊꯥꯕꯁꯦ ꯄꯥꯟꯅꯗꯨ ꯃꯌꯥꯝ ꯀꯌꯥꯝ ꯁꯥꯡꯕ ꯑꯃ ꯄꯥꯟ ꯂꯩꯔꯝꯃꯦ ꯆꯥꯗꯅꯦ ꯍꯥꯟꯅ ꯃꯔꯨ ꯂꯧꯅꯤꯉꯥꯏ ꯑꯩꯈꯣꯏ ꯁꯤꯅ ꯌꯦꯡꯉꯨ ꯂꯦꯍꯣꯔꯤ ꯀꯌꯥꯝ ꯄꯥꯜꯂꯤ ꯃꯅꯥꯒ ꯎ ꯐꯪꯗꯔꯦ ꯁꯤꯅ ꯊꯩꯕꯣꯡ ꯁꯤꯅ ꯍꯩꯅꯧꯁꯤꯁꯨ ꯑꯈꯥꯛ ꯌꯥꯝ ꯄꯥꯜꯂꯦ ꯅꯧꯅ ꯖꯦꯅꯝ ꯊꯥꯔꯤꯕ ꯖꯦꯅꯝꯗꯒꯤ ꯍꯥꯟꯅ ꯅꯥꯄꯤꯅ ꯋꯥꯡꯉꯦ ꯇꯨ ꯌꯦꯡꯍꯜꯂꯣ ꯃꯍꯤ ꯌꯥꯎꯔꯝꯃꯣꯏꯅꯦ ꯅꯍꯥꯟ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯣꯏꯗꯣꯏꯅꯤꯅ ꯀꯩꯅꯣ ꯆꯥꯏꯕ ꯅꯍꯥꯟ ꯀꯝꯊꯣꯡ ꯁꯦꯅ ꯀꯥꯖꯤ ꯅꯦꯃꯨ ꯃꯩꯇꯩꯔꯣꯟꯗ ꯀꯩ ꯍꯥꯏꯒꯦꯁꯦ ꯈꯪꯗꯦ ꯑꯗꯨꯝ ꯂꯦꯕꯨ ꯑꯁꯥꯝꯒꯤ ꯐꯦꯃꯁꯅꯤꯁꯦ ꯀꯥꯖꯤ ꯅꯦꯃꯨ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯁꯥꯝꯒꯤ ꯐꯦꯃꯁ ꯀꯥꯖꯤ ꯅꯦꯃꯨ ꯆꯥꯃꯅꯥ ꯐꯦꯃꯁ ꯑꯗꯨꯃꯥꯏꯅ ꯑꯁꯤ ꯅꯦꯃꯨꯁꯤꯁꯨ ꯑꯁꯥꯝꯗꯇ ꯐꯪꯉꯦ ꯍꯥꯏ ꯃꯌꯥꯝꯅ ꯑꯗꯣ ꯈꯪꯗꯦ ꯑꯩ ꯂꯐꯣꯏ ꯁꯤꯅ ꯖꯍꯥꯖꯤ ꯂꯐꯣꯏ ꯊꯣꯔꯤ ꯆꯥꯎꯗ꯭ꯔꯤ ꯃꯥꯅ ꯂꯦꯕꯨꯗꯣ ꯅꯪ ꯌꯥꯗꯅꯤ ꯄꯗ꯭ꯔꯣ ꯀꯦꯜꯂꯦ ꯈꯨꯜꯂ ꯍꯧꯖꯤꯛ ꯍꯥꯎꯗꯣꯏꯅꯤ ꯁꯤꯁꯨ ꯆꯥꯅꯤꯡꯕꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯃꯈꯛ ꯆꯥꯎ ꯌꯦꯡꯒꯦ ꯆꯥꯔ ꯌꯦꯡꯍꯜꯂꯣ ꯑꯃꯈꯛ ꯆꯥꯝꯗꯅ ꯆꯥꯗꯕ ꯏꯁ ꯑꯃꯣꯠꯄꯅꯤ ꯁꯦ ꯊꯨꯝ ꯑꯃ ꯊꯨꯝꯃꯤꯅꯦ ꯊꯨꯝꯃꯟꯕꯅꯤ ꯁꯤꯅ ꯂꯩ ꯄꯥꯝꯕꯤ ꯁꯤꯁꯨ ꯂꯩ ꯄꯥꯝꯕꯤ ꯍꯟꯗꯛꯇ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯝꯁꯦ ꯁꯨꯃꯥꯏꯅ ꯐꯖꯔꯛꯏꯁꯦ ꯐꯖꯔꯦ ꯍꯟꯗꯛꯇꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯄꯥꯅꯤꯁꯦꯅ ꯀꯥꯏꯗ ꯏꯁꯤꯡ ꯍꯩꯔꯤꯅꯣ ꯈꯪꯗꯦ ꯃꯥꯏꯁꯦ ꯏꯁꯤꯡ ꯍꯩꯔꯤ ꯀꯟꯅ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯦꯆꯨ ꯄꯥꯜꯂꯦ ꯆꯥꯎꯔꯛꯑꯦ ꯆꯥꯎꯔꯒꯁꯨ ꯌꯦꯡꯍꯟꯒꯦ ꯑꯩ ꯑꯗꯨ ꯃꯌꯥꯝ ꯄꯥꯜꯂꯦ ꯃꯌꯥꯝꯕꯨꯗꯤ ꯅꯠꯇꯦꯗ ꯈꯔ ꯑꯗꯨꯝ ꯌꯦꯔꯥ ꯍꯥꯏꯔꯣ ꯏꯁꯤꯡ ꯄꯠꯊꯔꯦ ꯃꯌꯥꯝ ꯏꯁꯤꯡ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯑꯣꯔꯣꯔꯣ ꯄꯠꯊꯔꯦ ꯖꯣꯔꯣꯔꯣ ꯇꯥꯔꯦ ꯏꯁꯤꯡ ꯂꯧꯅꯤꯡꯕ ꯇꯥꯔꯗꯤ ꯂꯧꯔꯣ ꯑꯁꯤꯁꯨ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯑꯅꯤ ꯏꯁꯤꯡ ꯃꯥꯡꯍꯜꯂꯦ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯐ꯭ꯔꯤꯅꯤ ꯊꯥꯡꯒꯠꯂꯝꯃꯨ ꯄꯥꯏꯞꯇꯣ ꯊꯥꯡꯒꯠꯂꯝꯃꯨ ꯏꯁꯤꯡ ꯆꯤꯡꯈ꯭ꯔꯅꯤ ꯅꯠꯇ꯭ꯔ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤ ꯕꯣꯕꯣꯛ ꯌꯦꯡꯉꯣ ꯕꯣꯕꯣꯛ ꯌꯦꯡꯉꯣ ꯍꯤꯡꯒꯣꯜꯁꯨ ꯄꯨꯝꯅꯃꯛ ꯌꯦꯡꯍꯟꯅ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯣꯃꯦꯟ
ꯇꯁꯨ ꯍꯥꯏꯕꯤꯔꯣ ꯀꯃꯥꯏ ꯇꯧꯔꯤ ꯍꯥꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯗꯣ नौना वीडियो सेमबनीना मयाम सोइबा जाउरगसु कमेंट ता हाइबिरो दो ngasigiदि सिगा लोइसलगे बाय बाय।